ꯁꯩꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯕꯥꯟ ꯍꯧꯕ ꯑꯃ ꯑꯩ ꯈꯪꯉꯦ এটা কয় কত বিল টোনা ꯀꯣꯡ ꯀꯣꯠꯇꯣꯅꯥꯅꯦ ꯌꯥꯝ ꯊꯝꯆꯦꯠ ꯌꯣꯜꯂꯝꯃꯦ ꯊꯝꯆꯦꯠ ꯊꯝꯕ ꯑꯃꯅ ꯑꯁꯣꯝꯗ ꯊꯝꯕ ꯂꯩꯔꯦ আরে গু কত করিয়া ইগো 15 টাকা করে একটা 15 খালি একটা দিখাও একটা আজি এগুলো একটা 15 কম হইতো না এগো খাইবার মন এগো কম করো না গো খাইবার মরো তো দাম বেশি 20 টাকা কইতা আসলাম এই 15 টাকা বেচা 20 টাকা বেচা 15 টাকা কইছে ঠিক আছে নেও গো 10 টাকা করিয়ে দিলাও কয়টা নিবা কয় পিস নিবা একটা এগো কাঁচা গো মজানি নাকি আচ্ছা এগো মজা হ্যাঁ না এগো বেশি সুতো হয়ে গেছে এগো দিলাও ঠিক আছে এগো দুইটা এগো ঠিক আছে না বড় একটা দিলাও না 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 এগো না চারটা লই যাও চারটা না চারটা 30 টাকা দিতাম নি 50 টাকা না 10 টাকা হইলে 40 টাকা সাইজা সুতো গো ভাল লাগে না বা তুমি উঠাইছে ওটা নেও না না এগো লইছে তো তিনটা লইছে তো আর কিটা আর না थमचेत पूरगा लाय नुवा तो थमचेत थमचेत से थुगारगा चालागे को थुगाजी ngomde kai ni mami to bai tawine ni yondo to mai na ka tawine 아, 먹고 이제 파이. 아이, 팍거나. 하이. 많이 싸버자 있는 거야. 팔팔로 부어 싸버자. 싸우는 거. thấy được rồi đó hả lâu thu gà rồi đó rồi kia sai cho có đây đâu hỏi cái nôn nè thằng chính cái mà nó đi vào vợ ngô của tôi ở đây chỗ mà này chỉ cái sang mà đi vào và sẽ xin đi sẵn nó mua ra để phát cái lan đi vào hỏi vậy không ngồi cái rác nữa không bảo hả nếu mà cứ khổ còn máy không sao rồi ơi chia là không sao ra vậy ấy làm chẳng người đầu cứ là nuôi cha nên để ngang ngay giềng với thầm sẽ thầm một này thật dễ được cô có con máy cắt cái rào papa đi thôi cần em gì nè 당근 nhá 당근 mà nó đi vào ở ngô đồ 당근 mà đúng cái mà nó ở ngô vào là sẽ em máy tới mà không 당근 mà đúng máy tới hào đi hào máy nó còn nào nữa mình ra lại thôi nó đặt anh thắp bật tới mấy cái thắp bật này coi như phần chỉ để giả con chứ thắp bật cũng nằm một đồ cái video này là mấy nha bà giả con cho coi như chính ngắn nó coi như giả con cho chắc cả thùng rồi thắp bật cân cho con này
ꯃꯅꯨꯡꯗꯒꯤꯗꯣ ꯐꯛꯏꯗꯤ ꯍꯥꯏꯔꯒꯅꯦ ꯑꯗꯨꯒꯗꯤ ꯆꯥꯔꯒꯗꯤ ꯀꯩꯁꯨꯝꯗꯤ ꯇꯧꯔꯛꯇꯦ ꯑꯣꯛꯕꯅ ꯀꯌꯥꯝ ꯆꯥꯔꯒꯦ ꯅꯪ ꯆꯥꯔꯒ ꯑꯣꯛꯄ꯭ꯔꯅꯦ ꯑꯁꯤ ꯁꯤꯡꯖꯨꯃꯨꯛ ꯆꯥꯕ ꯑꯁꯤ ꯃꯈꯣꯡꯒꯤ ꯁꯤꯡꯖꯨ ꯆꯥꯕ ꯖꯥꯠꯅꯤꯅꯨꯕ ꯇꯧꯅꯦ ꯑꯁꯤ ꯑꯉꯧꯕꯗ ꯈꯤꯇꯪ ꯆꯥꯎꯅꯦ ꯍꯥꯎꯒꯗꯤ ꯌꯦꯡꯉꯣ ꯍꯥꯎꯕ꯭ꯔꯥ ꯃꯌꯥꯝ ꯈꯔꯅꯤꯁꯤꯒ ꯍꯥꯏꯗꯤ ꯆꯠꯂ ꯃꯇꯝꯗꯕꯨꯗꯤ ꯑꯣꯏꯗꯣꯏꯅ ꯈꯪꯗꯦꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯝꯕꯥꯜ ꯎꯠꯂꯛꯀꯦ ꯊꯝꯕꯥꯜꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯊꯝꯕꯥꯜ ꯍꯧꯕꯝ ꯑꯃ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯒꯤꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯑꯔꯣꯏ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩ ꯊꯝꯕꯥꯜ ꯃꯔꯛꯇꯨꯒ ꯆꯪꯉꯒ ꯆꯠꯂꯒꯅꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯂꯧꯔꯛꯀꯦ ꯑꯗꯨꯒꯤ ꯑꯁꯤꯒꯤ ꯊꯝꯕꯧꯁꯤꯁꯨ ꯎꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯨꯗꯒꯤ ꯊꯝꯕꯥꯜ ꯍꯦꯛꯄ ꯌꯥꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯊꯝꯕꯥꯜ ꯃꯈꯣꯡꯗꯗꯤ ꯂꯥꯏ ꯂꯩꯌꯦꯅ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨ ꯆꯠꯄ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯅꯤ ꯑꯗꯒꯤ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯒꯤꯗꯤ ꯃꯌꯥꯝꯅ ꯈꯪꯉꯔꯣꯏꯕ ꯑꯈꯪꯕ ꯃꯤ ꯌꯥꯎꯔꯗꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯋꯦꯕ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯣ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯄꯥꯏꯈꯤꯕ ꯈꯪꯄꯣꯟꯇꯦ ꯊꯝꯕꯥꯜ ꯄꯥꯝꯕꯤꯁꯦ ꯃꯤꯅ ꯍꯥꯏꯕ ꯄꯥꯏꯔ ꯆꯠꯂꯤ ꯍꯥꯏꯌꯦꯕꯀꯣ ꯃꯐꯝꯗꯨꯒ ꯀꯩꯒꯨꯝꯕ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯟꯕ ꯍꯥꯏꯗꯤ ꯊꯤꯖꯨꯡꯒ ꯐꯥꯏꯖꯤꯜꯂ ꯐꯠꯇꯕꯛꯇꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯊꯝꯕꯥꯜ ꯄꯥꯝꯕꯤꯗꯣ ꯑꯗꯨꯝ ꯃꯇꯣꯟꯗ ꯄꯥꯏꯔꯒ ꯆꯠꯂꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗ ꯑꯩꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯖꯔꯤꯁꯦ ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯄꯥꯏꯈ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯀꯩꯒꯨꯝꯕ ꯄꯥꯏꯗꯕ ꯇꯥꯔꯒꯗꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯩꯃꯛꯁꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯎꯖꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯠꯅꯤꯡꯕꯅ ꯂꯣꯏ ꯑꯗꯨ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡꯗꯒꯤ ꯇ꯭ꯌꯨꯁꯟ ꯀꯔꯤ ꯀꯔꯥꯁꯤꯅꯅꯦ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯏꯆꯥꯅꯨꯄꯤꯁꯨ ꯀ꯭ꯂꯥꯁ ꯆꯥꯎꯁꯜꯂꯛꯑꯕꯅꯤ ꯑꯗꯨꯗꯒꯤ ꯃꯣꯏ ꯁ꯭ꯀꯨꯜꯁꯤꯁꯨ ꯍꯧꯖꯤꯛ ꯄꯥꯔꯁꯦꯟꯇꯦꯖ ꯃꯊꯧ ꯇꯥꯏꯌꯦꯕ 70% ꯑꯦꯇꯦꯟꯗꯦꯟꯁ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯁ꯭ꯀꯨल ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯇꯣꯏꯅꯦꯕ ꯁ꯭ꯀꯨꯜ ꯍꯦꯛ ꯁꯨꯇꯤ ꯍꯦꯛ ꯄꯤꯔꯛꯄꯗꯅꯦ ꯆꯠꯇꯣꯏꯅꯤ ꯑꯩꯅ ꯌꯥꯝꯅ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯑꯩꯅ ꯈꯟꯕꯅ ꯀ꯭ꯔꯤꯁꯅ ꯖꯟꯃ ꯊꯔꯥꯅꯤ ꯖꯟꯃꯁꯦ ꯅꯪꯅꯕꯒꯤ ꯆꯠꯂꯒ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯍꯥꯏꯅ ꯈꯟꯕꯁꯦ ꯑꯁꯤꯗꯤ ꯅꯪꯍꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯎꯋꯦ ꯑꯁꯤ ꯈꯔ ꯂꯧꯊꯣꯛꯏꯁꯦ ꯑꯁꯤꯅ ꯆꯥꯒ ꯂꯣꯏꯁꯤꯜꯂꯒꯦ ꯈꯪꯅ ꯉꯖꯥꯎ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯗꯕ ꯃꯐꯝ ꯍꯥꯏꯕ ꯑꯅꯥꯟꯕ ꯃꯐꯝꯕꯨ ꯂꯩꯔꯤꯕꯅꯦ ꯑꯗꯨꯅ ꯊꯝꯕꯥꯜ ꯄꯥꯝꯕꯤꯗꯤ ꯂꯥꯏ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯐꯕꯗ ꯍꯧꯕꯅꯤꯅ ꯑꯗꯨꯅ ꯄꯥꯛꯇꯤ ꯐꯪꯒꯟꯗꯦꯕ ꯍꯧꯒꯟꯗꯦꯗꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯝ ꯍꯧꯕꯅꯦ ꯍꯥꯏꯗꯤ ꯍꯧꯔꯤ ꯍꯥꯏꯌꯦꯕ ꯂꯣꯛꯇꯥꯛꯇꯒ ꯍꯧꯔꯦ ꯍꯥꯏꯔꯣ ꯂꯣꯛꯇꯥꯛꯇ ꯍꯧꯌꯨ ꯑꯩꯗꯤ ꯊꯝꯕꯥꯜ ꯑꯉꯥꯡꯕꯗꯣ ꯃꯥꯜꯂꯦ ꯑꯉꯧꯕꯗꯣ ꯎꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯧꯗꯦꯕ ꯑꯗ ꯃꯐꯝ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯎꯠꯂꯛꯀꯦ ꯑꯍꯣꯡꯕ ꯃꯐꯝ ꯑꯃꯒ ꯂꯩ ꯍꯥꯏꯕ ꯑꯗꯨꯇꯅꯦꯕ ꯑꯇꯩ ꯂꯩꯇꯦꯕ ꯍꯥꯟꯅ ꯃꯁꯤꯡꯕꯨꯗ ꯍꯧꯔꯝꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯟꯅ ꯑꯃꯨꯛ ꯍꯧꯔꯝꯃꯤꯅꯦ ꯀꯦꯟꯗꯤ ꯃꯅꯥꯛꯇ ꯀꯩꯅꯣ ꯍꯥ ꯊꯝꯕꯧ ꯑꯉꯥꯡꯗꯨꯅꯦ ꯊꯔꯣ ꯑꯉꯥꯡꯒ ꯊꯔꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯨꯅ ꯆꯥꯕ ꯇꯥꯗꯣꯏꯅꯤ ꯁꯤ ꯑꯅꯤꯃꯛ ꯆꯥꯊꯣꯛꯈ꯭ꯔꯅꯦꯕ ꯑꯗꯨꯅ ꯑꯁꯤ ꯑꯅꯤꯁꯤ ꯊꯨꯒꯥꯏꯔꯔꯣꯏ ꯏꯆꯥ ꯑꯅꯤ ꯁ꯭ꯀꯨꯜꯗ ꯍꯜꯂꯛꯑꯒ ꯃꯣꯏꯗ ꯌꯦꯡꯍꯟꯒꯦ ꯑꯗꯨꯒ ꯑꯁꯤꯒꯤꯁꯤ ꯅꯧꯕꯅꯤꯅ ꯆꯥꯕ ꯍꯥꯎꯒꯗꯧ ꯃꯥꯟꯗꯦꯕ ꯑꯁꯤꯅ ꯈꯤꯇꯪ ꯂꯤꯔꯦꯅꯀꯣ ꯁꯤꯁꯦ ꯏꯆꯥ ꯑꯅꯤꯗ ꯄꯤꯖꯒꯦ ꯑꯩꯗꯤ ꯈꯪꯗꯦꯕ ꯑꯅꯧꯕꯒ ꯑꯔꯤꯕꯒꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯗꯦ ꯌꯣꯜꯂꯤꯕ ꯃꯤꯗꯨꯅ ꯀꯩ ꯍꯥꯏꯒꯦꯕꯨꯅꯦ ꯑꯅꯧꯕꯅ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯑꯅꯧꯕꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯗꯤ ꯑꯩ ꯑꯅꯧꯕ ꯉꯥꯛꯇ ꯂꯧꯔꯦꯕ ꯃꯄꯥꯅ ꯍꯥꯏꯕ ꯑꯔꯤꯕꯅ ꯍꯥꯎꯔꯦꯅ ꯍꯥꯏꯕꯗꯨꯒꯤ ꯃꯥꯅ ꯊꯨꯒꯥꯏꯔ ꯑꯃꯈꯛ ꯄꯤꯖꯔꯦꯕ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯗꯒꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯑꯂꯤꯕ ꯄꯨꯔ ꯂꯥꯛꯏꯅꯦꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯝꯆꯦꯠ ꯆꯥꯕꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯅꯨꯃꯤꯠꯅꯤꯅ
ꯂꯥꯏꯗ ꯑꯗꯨꯝ ꯊꯝꯕꯥꯜꯒꯨꯝꯕ ꯊꯝꯆꯦꯠꯀꯨꯝꯕ ꯊꯝꯆꯦꯠꯁꯤꯗꯤ ꯂꯥꯏꯗ ꯀꯠꯅꯕ꯭ꯔꯥ ꯀꯠꯅꯗꯕ꯭ꯔꯥꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯌꯣꯜꯂꯤꯕ ꯃꯤꯗꯨꯅ ꯍꯥꯏꯕ ꯉꯁꯤꯗꯤ ꯂꯥꯏ ꯄꯨꯖꯥ ꯅꯨꯃꯤꯠꯅꯦ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯅꯍꯥꯟꯒꯩ ꯎꯗꯦꯕ ꯌꯣꯜꯂꯤꯕ ꯃꯤꯗꯣ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯏꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤꯅ ꯊꯝꯆꯦꯠꯁꯤꯁꯨ ꯂꯥꯏꯗ ꯁꯣꯏꯗꯅꯒꯤ ꯀꯠꯅꯔꯝꯗꯧꯗꯤ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯃꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯄꯅꯤ ꯀꯅꯥꯒꯨꯝꯕꯅ ꯂꯩꯅꯤꯡꯕ ꯂꯩꯔꯒꯗꯤ ꯂꯣꯀꯦꯁꯟꯗꯣ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯕ꯭ꯔꯤꯖ ꯃꯅꯥꯛꯇ ꯂꯩꯕꯅꯦꯕ ꯕ꯭ꯔꯤꯖ ꯃꯈꯣꯡꯗ ꯇꯔꯥꯄꯨꯔ ꯕ꯭ꯔꯤꯖ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯦ ꯆꯣꯝꯅꯝꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯕ꯭ꯔꯤꯖꯅꯦ ꯊꯥꯡꯒ ꯌꯣꯜꯂꯦ ꯁꯤꯗ Sito ko to kaya? Exercise. Exercise. Saan mo humuta hay mo? Ha? Na. Ugulang na, ugulang. Ah. Ugulang, ugulang. Oh. Bridge kaya magkung na leban. Gari bridge yung. Migi pa thado lay bado nungay te ba. Adung gi duwa na pithu ga na. Ram kita lay ram moi da han thamse to. Ama khakalaw ga na. Tauba. Nama thaman mana sih tu lagi ni. Masih je Krishna Janmanumi na ina tahu ni apa? Ya, segala ini. पुरानो को दिलाओ ने एकता हाँ पुरानो को ভালো আছে Baca. একটা এই নিও 40 টাকা আছে ঠিক আছে সেমাগালাও রে চলে মফমꯁꯦ ꯁꯤꯅꯦꯕ ꯏꯁꯇ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤ ꯃꯅꯥꯛꯇ ꯄꯨꯡ ꯑꯃꯐꯥꯎ ꯐꯝꯅꯤ ꯍꯥꯏꯕꯅꯦ